mayam punung putara nokjari ngasidi kanglon chumna face mask sinabagi mawong khara dang khangminasi face mask ama upa haibisina mahik matai dagi ngak thokle haina khanmaga loinana wakhal da kudongthiba nanglaroi haibagi thajaba amasu phawhalli adubu surgical mask amana ekoibu infectious disease singda expose tobadagi amadi sandorapatagi ngak thokpa ngamlabara haibidudi khangdri aduga garigumba face mask ama sijanabana covid-19 gumba infectious disease singdagi ngak thoklagadi hairiba mask adu upa amasung lokthokpagi achumba kanglon laibra wahang sing asigi paukum mathang pizari ahanbada surgical mask habisi karino surgical mask asi sinabada tab napsinba oidaba disposable mask ni mask asi nakongda husinba yaba elastic mari natraga lukhumda punsinba yaba phigi mari pali mask si mathak thangba sarukta metal strip ama yawba yai madona naton mathakta namsinduna tab nabhanba yai 3 ply ge surgical mask ama kanglon chumna upana droplet spray ising marik amadi lerikumbada yarakpa large particle microorganism sing transmit tobadagi ngakthokpa ngamba yai khutna maida paiba thengba tobagi sangsu mask asina hanthanba yai surgical mask ki 3 ply layer sing asina tawriba mathau sing makhada piri mapani thangba layer asina ising amadi atai body fluid sing bu ngakthoki mayai thangba layer asina akaknaba pathogen makhal kharbu filter tawi manung thangba layer asina ningsa sor hondorakpada yawrakpa ising manil amadi humangbu chupsilli ado manamak surgical mask ki mapan thangba saruk asina naton natraga sin gi akoibada yamna section sil tawbudi oide maramadana mask makhal asina nungsitta yawba akopa particle sing khudamoina lo khuba amadi hakthi khanbadi yawrakpa particle sing budi filter tawba ngamde karigidamak face mask uppadoribano World Health Organization na recommend tawbagi matungina face mask sinagadaba matang singdi isada laihau leipa lo khuba natraga atopa respiratory symptoms sing leipa matamda face mask sinagani isada anaba leitraga su respiratory gi oiba anaba leipa miyoi ama phamsenariba miyoi asiguma phiba masida anaba miyoi dagi manak fit taruk natraga taruk tagi hena naksina sangma matamda mask ama upkadabani surgical mask amana apoba respiratory droplet singbu ngakthokpa ngamlagasu SARS-CoV-2 hanasu khangnariba COVID-19 asibudi ngakthokpa ngamde masigi maramdi surgical mask sing asina nungsitta yawba kopa particle singbu filter dowa ngamde maida tapna pa oide maramadana nungsitta yawba particle singna mask ki nakaldagi phaujilakpa ngammi study kharadagi miyam tin mafamda surgical mask na infectious disease singda expose tobadagi ngakthokpa ngamde haiba khangma ngamkhre hauji ki on respiratory gi oiba anaba singdi ngakthoknaba miyamda surgical mask natraga N95 mask sinenabgi damak Center for Disease Control and Prevention CDC na recommend tawdi healthcare provider sing amadi anaba singwa hakthena na layeng basingna hariba polam sing CC na bamathau tai amadi hauji hariba polam sing asigi awat chawna leiribani adomana COVID-19 gi oina laina ase sandokpa thingnamgi damak miyamna maikhum PC nenabgi damak Center for Disease Control CDC na pautak piri isa ki mask karam na semjagadage habi matangdasu CDC na instruction piri surgical mask karam na upsin gadage karigumba khone surgical mask ma upagi mathau tarabadi kanglon chumna upnamgi damak makhagi kanglon sing in gadabani face mask upsin bagi kanglon sing adudi ahan bada mask upsin dirgai mamangda isagi khut adu yamdrabada second kun changna sapon amadi ising sinaduna hamdokani natraga alcohol based hand sanitizer sinaduna khut animak phajana taiduna taknagani ani subada face mask aduda defect haibadi tatpa hoba natraga lang handokpugumba leibar yengani ahum subada mask masu sangwa nakal aduna mapan thangangani mari subada metal strip yauragadi mathaklom thangangani amadi nakhang tahangani manga subada kariguma mask aduda nakong do phana ba mari palagadi mari ani tu paraga namana nakong nakal amamunda hukchingani lukhumda punna ba mari palagadi mathak thangba mari ani aduda khutna paigani mathak thangba mari ani adu lukhamgi mathak thangba khudong sagadaba mamada ningthina punchingani makha thangba mari ani aduna lukhamgi ngaksam mayada ningthina punchingani dual elastic band palagana mathak thangba band adu kokthakta hukchinduna lukhamgi mathak thangba sarukta tahangani makha thangba band aduna kokthakta hukchinduna lukhamgi ngaksamga taina mafamda tahangani hariba jana kanglon sing si inbiduna niyom chuna face mask sinagani aroibada ngasigi pawdang video yengir pun mangpu thagatchari